Hi viewers, welcome back to my channel. Pothaminasi Kaminasi PK channel. Channel sina hokiba matam kharagi mamangdagi hona tangkak naina samdoktona laiba YUMBALON LAMJING gi series ta ngasi control humdoi suba tangkak ni miyamda khudol tamjai gadori basi. Ngasi gi tangkak ta matam kuinagi mamangdagi hona gi nuksujaraba viewers and subscribers singna amutang samdokpiro haidna yam kuina haidona lai adubo aina masi samdorokanda akoina confused legadra khanduna dum khanjana duna leramane adubo khangba yaba mong khara dum khara ai myam khudol tamjage ngasigi topic adudi mi taba lai taba hingchaba taba haibasiki matangda thamjage masina aikoi YUMBALON gi lambida yumbal bugi marida mi nupa amadi nupida mi taba lai taba natraga hingchaba taba kari kari fataba phol lei kari kari afaba phol lei habadu aikoina khangjin na hobba khamina bada tangai pati habasi khanjar kanda miyam da kudol tamjagadari bani hoji lobire singa sigi PK channel na kudol tamjaba YUMBALON LAMJING gi control do suba takakta thamjariba topic gun kut habidi mi lai hingchaba tabana kari phol piri habadu kudol tamjage ning taminasi akoy to tabji PK channel subscribe to video ahan badai koina khangba da kalesi gankut asi kaino habasi mahana imyam da thamjerake gankut habasi ekoi thoimis koi miyo di yori ba miyo gi thoimis sak na katra sina semba adugumla ba ekoi nupa amadi nupi sida tinabu yar yumba lambi gi mari da tinabu yabra yada ba yengnabu gi lambi du boi koina gankut haina khangne hariba gankut asi koina makhan ahum thongna khaido e makhan ahum adudi hariba mi taba lai taba hingchaba taba habaduna koina khangnari basine aduna ahumani koina kothi de iribadi mi tabasina karino haragadi nargan haiduna khangnagani aduga lai tabasina devgan haiduna khangnagani aduga hingchaba tabasina raksas gan haina khangnagani asumna gan ahumasi koina mi lai hingchaba haiduna paamadi nupi sida tari mong matau singsida karamna tinawa yaribaga yadabra haibado koina yengadoribune adu oibtaragadi mathangda mo koina yengse hariba mi taragana kari toba lai taragana kari toba amadi hingchaba taragana kari toba habdu sumu mathangda tentakna thamjarake devagan lai taba kanglupta lerise semgatpa sagatpa pamba tinsinba hapsinba semgat sagatpa asigumagi kanglupta chen masigumagi kon nama chen masibai koina devagan hadana khangnei lai taba kanglup singi mathangda Rasasgun habidi hingchaba tabugan asida chelibasi karino haragadi mi amabu lakthuba namthaba sigumagi wakhalon chenba amadi mina waraga nuwaiba sigumagi wakhalon chenba singsida raksasgun hingchabagi gonda leiganeba aduga aroibada nargan migi kanglupta leiribasina hana leramba phibamdagi kahandana lenghandana damak ningthijana leiba pamba adugumba kanglup lei hairiba asumne koina kalup ahum sida leiriba singsida nupadana sitaba nupidana sitaba singsida kari kari phol lei habadu miyamna mapung oina thamjage aduga aina phongdokjariba singse sida soikiba lankiba dum yawbu taraga su akhang ai oja guru singna afaba suggestion afaba comment pibirakuna koi punna henna mapung phana khangmina bugi lambi do pusin minasi habi waklon si thamjage lunana hojik ekoina leiriba nupa amadi nupigi yumban bagi lambida habidi bor amadi Kynada karigumba bordana hingchaba tarba den adigi Kynada na lai taradi kari tawni habida simu singdo thamjage matang asida ekoina khanghobu yarisi kalup manaba hajaba tare laiga nupa habidi bor su lai oraba Kynada su lai oraba adu orgidi mo yumba lambidi am fabo gani den adigi nupa su nupi su mi ngakto oraba afabo gani pasu no bisu hingchaba ngakto orasu adum afabo gani habisima thamjage sumna habidi gankut manaba kanglup manaba masen singsi longna leinabade aduki matak afabo oi karigumba manadaba taraba adu orbu taradi kari khenaba lei haido amuk tentang tamjage aduga khangbi gadaba mana kanagumba kharana sum koina mebagi koina khanari si changjata nupina karigumba hingchaba taraba lai taradi mi du hekta chaki ge dobudum adi magi nipa du magu hingchabi na chabo chakini habagumba adi punsiro habagumba asigumba kanagum khana sum thajana busu yauri dobudabu tasingmagi de jose shastra gi matung inadi hariba kan kutse
mi taba lai taba hingchaba taba siksida nupa budi nupi da tinabu yaribra yadabra haibu yengbu khak ekoina gankut haiduna khangnabani josi sastra de leisi thudokna fataba sugma phol singti leibagi lambi de leite adubo mamang ina thamjakiba numiki matung ina safu iwan khawi checkup tabada fatabado maduda leigiba phaba fatabado aduni khwaidi akanba oilide sima thamjage aduga karigumba ikoina laiga miga taraba yai marap oina chana ganeba aduga laiga hingchabaga taradi atonba oi thoina pangbo oide miga hingchabaga taraba sinayeba aduga karigum nipana hingchaba taraba nupina mi orabadi akoi luhongda adik mati phabo oi adubu nipana hingchaba taba natraba nupana mi ta horaba adu nupina hingchabi tarakadi yam fattaba oi habasi sikaki wani ji khoina khamunda darkar le si manadaba masen ji punmenaba matamda kari kari magi phol laigani habdo aduma makhata na khangmina siko adu laiga hingchabaga taba sina aton boina laigani aton bo oi aduga amuk miga hingchabaga targa ani sem singnaba mo oigale madugi detail do nupada na si oraga nupidana si oraga di kari lai habdo mo makhata thamjarakige hojik makhata na mu yengsi koina hena khangmuda tangai phadaba leirisi mapung oina lai semgatpaga hingchaba manghanbaga tinarabadi khatnaba mukna ganba thukalle haibisima khamina gadamni semgatpa laiga hingchabaga di laina ngami masida ngampham thokpa nipana hingchaba oirabadi makha thaba nupina lai oiduna ngampham thoknabadi makha mathak onarabanina fatte aduna misna hingchabaga su makha thabani laiga su makha thabaneba laisu misu adumak habidi hingchabagi makha thaba taragadi fatte habineda nupina hingchaba he oraba adugu makha tabasida lai ga mi ga leiba taragadi fatte adu karigumba nipana hingchaba oragadi yamna fai habisi mathamjage masigi makupa detail dum makha da haijaraki ko koina cha dona mayam da khangmuda khudong chana bagi dum cha to sum uthokjage mayam da aduga ikumpa mayam da khanganjarake nipa lai taba nupi su lai taba gun masing taruk fangi yamna fai yamna hena fai ani subada nupana lai taba nupi ni hingsabi taba gun masing fangi medium oina yai marap oina fai khara fai nipana hingsaba taraba nupina lai taraba gun masing ani fangi adum fai nupana mi taba nupina lai taba magun masing mari fangi mayai oina medium oina adum fai mathangda nipana lai taba nupina mi taba magun masing manga fangi yamna fai nipana hingchaba taba nupina mi taba gun masing ama fangi thoina pangbo oide nipana mi taba nupina hingchabi taba gun masing 0 fangi khwaidi patabul masi oi pangte asumna sigi sat pijeriba mayam uthokjeriba sat sigi matung ina mayamna nahan magi hangbirakpa kochi yengo matamda nupada asitai nupida sitai masi pange phai phatin haibirakpa singdo haibu sa sigi matung ina mayamna khara makaidi khangbiragani ana khanjare wafum khara siga lonana thamjaribu topic asi subsin jana tension jana haijabane yam koithokhradi mayamne hena khangdaba lambi karamna laino masi hingchaba tari ji karmaina no haibina singdu ay madu singdu taksara kanda sigi topic se thamjagi khanjabane adubo mayamne yam toina hangbirabunina sigi thambiron haibu kanthokjaraga thamjabane adu matung tarakpada sigi lai si mi tarkri si karmai tare ino pagi poku janmagi matung ina lai tare si karamna no then aduga hingchaba tare sina karamna no magi thoi misak han lai khoi mioi bi si thoi misak si karamna semai no haibina chingdu singdu mathang adum laksegi aduna wafum khresi galona nang si thamjari bu topic asi patang sai de tension jagi ko adu choi kiba sum lan kiba yaroga so aina ngang ba choi kiba kya yaw taraga so comment box da phaba suggestion pibiduna feedback pibiduna simbok minana bitanja adum nominasi yam kai na ju khang hairo badna sade aduna akang ahi kayama jagru kayama so yengi ke doribinina soi ki bilan ki bior so dum sum thomina se wa pham de thamjaraga ngasi gi yumbalo lamjing gi control de su batang kaksi matang sai de tension jage mathang da control mari su batang kak ta amuk anobu topic amuk miyang wa khangmina ba ya ba topic amuk puduna laksage matam madu fawgi oinadi kaina na ba yating ni jage pinabirse